ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯍꯦꯂꯦꯅꯥꯒ ꯎꯅꯅꯕꯒꯤꯗꯃꯛ ꯍꯦꯂꯦꯅꯥꯅ ꯍꯥꯏꯔꯛꯄ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯃꯐꯝꯗꯨ ꯌꯧꯕꯒ ꯍꯦꯂꯦꯅꯥꯁꯨ ꯃꯅꯨꯡꯗ ꯆꯪꯂꯝꯗ꯭ꯔꯤ ꯆꯤꯡꯁꯥꯡꯉꯥꯟꯕ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯍꯦꯂꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯦꯂꯦꯅꯥꯁꯨ ꯅꯨꯄꯥꯁꯤ ꯎꯕꯗ ꯍꯔꯥꯎꯖꯩ ꯃꯁꯥꯗꯨ ꯏꯊꯛꯁꯨ ꯊꯛꯀꯠꯂꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯃꯅꯨꯡꯗ ꯉꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ ꯃꯄꯥꯟꯁꯤꯗ ꯂꯦꯞꯄ ꯂꯩꯗꯣ ꯃꯍꯨꯠꯄꯨꯗꯤ ꯍꯦꯂꯦꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯑꯩꯁꯦ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯇꯦꯕꯜ ꯑꯃꯗ ꯐꯝꯂꯝꯃꯤ ꯃꯈꯣꯏꯅ ꯍꯦꯛ ꯐꯝꯕꯒ ꯋꯦꯇꯔ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯃꯦꯅ꯭ꯌꯨ ꯑꯃ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯃꯥꯡꯗ ꯊꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯔ ꯃꯦꯅ꯭ꯌꯨꯁꯤꯗ ꯂꯩꯖꯔꯦ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯦꯅ꯭ꯌꯨ ꯑꯗꯨꯕꯨ ꯂꯧꯔꯒ ꯊꯦꯡꯛ ꯌꯨ ꯍꯦꯂꯦꯅꯥ ꯋꯦꯇꯔ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯦꯅ꯭ꯌꯨꯁꯦ ꯑꯃꯒ ꯄꯤꯌꯨ ꯐꯅꯤ ꯃꯦꯝ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯋꯦꯇꯔꯗꯨ ꯆꯠꯈ꯭ꯔꯦ ꯆꯤꯡꯁꯥꯡꯉꯥꯟꯕ ꯍꯦꯂꯦꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯦꯅ꯭ꯌꯨ ꯑꯃꯁꯤꯅ ꯁꯨꯝ ꯌꯥꯔꯕꯁꯤꯗ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯈꯜꯂꯨ ꯑꯩꯁꯨ ꯑꯩꯅ ꯆꯥꯅꯤꯡꯕꯗꯣ ꯏꯅꯤꯡꯇꯝꯅ ꯈꯟꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯂꯦꯅꯥꯁꯨ ꯅꯣꯛꯏ ꯇꯥꯟꯖꯥꯗꯨꯗ ꯋꯦꯇꯔ ꯑꯗꯨꯁꯨ ꯆꯪꯂꯛꯂꯒ ꯃꯦꯅ꯭ꯌꯨ ꯑꯃ ꯍꯦꯂꯦꯅꯥꯗ ꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯝ ꯃꯦꯅ꯭ꯌꯨ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯖꯔꯦ ꯍꯦꯂꯦꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯦꯅ꯭ꯌꯨ ꯑꯗꯨꯕꯨ ꯂꯧꯔꯒ ꯊꯦꯡꯛ ꯌꯨ ꯋꯦꯇꯔ ꯑꯗꯨꯁꯨ ꯅꯥꯀꯜꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯔ ꯃꯦꯗꯝ ꯀꯩꯀꯩ ꯑꯣꯔꯗꯔ ꯇꯧꯕꯤꯒꯗꯕ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯍꯦꯂꯦꯅꯥꯗ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯔꯊ ꯈꯪꯂꯗꯨꯅ ꯍꯦꯂꯦꯅꯥꯅ ꯋꯦꯇꯔ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯣꯜ ꯀꯣꯐꯤ ꯆꯤꯀꯟ ꯃꯣꯃꯣ ꯀꯤꯝꯕꯥꯞ ꯐ꯭ꯔꯥꯏꯗ ꯅꯨꯗꯜꯁ ꯍꯦꯂꯦꯅꯥꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯒ꯭ꯔꯤꯜ ꯆꯤꯀꯟ ꯍꯣꯗꯣ ꯃꯣꯏꯗꯣ ꯋꯦꯇꯔ ꯑꯗꯨꯁꯨ ꯅꯣꯂꯨꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯍꯧꯔꯛꯏ ꯍꯦꯂꯦꯅꯥ ꯎꯞꯂꯝꯕ ꯁꯟꯒ꯭ꯂꯥꯁ ꯃꯥꯛꯁꯅꯆꯤꯡꯕꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯏꯕ ꯍꯧꯔꯛꯏ ꯑꯩꯅ ꯁꯤꯗ ꯅꯪꯕꯨ ꯀꯧꯔꯤꯁꯦ ꯅꯪ ꯂꯥꯟꯅ ꯈꯟꯕ꯭ꯔꯣ ꯑꯗꯨ ꯈꯜꯂꯒꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗ꯭ꯔꯣ ꯑꯗꯣꯝ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯗꯧ ꯂꯩ ꯍꯥꯏꯗꯨꯕꯨ ꯀꯩ ꯋꯥꯐꯝꯅꯣ ꯍꯪꯂꯛꯂꯤꯕ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯍꯦꯂꯦꯅꯥ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩ ꯃꯥꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯍꯦꯂꯦꯅꯥ ꯃꯥꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯗꯨꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯑꯃ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯏ ꯍꯟꯗꯛ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯣ ꯅꯪꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯈꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯗꯣ ꯅꯣꯏꯒꯤ ꯃꯔꯤ ꯃꯇꯥꯔꯣ ꯅꯠꯇꯦ ꯑꯃꯗꯣ ꯋꯥꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯀꯩꯁꯨ ꯈꯟꯗ ꯈꯨꯝꯗꯣꯔꯛꯏ ꯑꯗꯨꯏ ꯅꯨꯄꯤꯗꯨꯗꯤ ꯑꯩꯒꯤ ꯐꯤꯆꯔ ꯇꯥꯔꯤꯕꯣꯅꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯍꯦꯂꯦꯅꯥ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯄꯣꯝꯕ ꯂꯣꯠꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩ ꯍꯥꯏꯕꯗꯣ ꯆꯤꯡꯁꯥꯡꯉꯥꯟꯕ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯈꯨꯝꯂꯛꯏ ꯑꯩꯅ ꯅꯨꯡꯁꯤꯖꯕꯅꯤ ꯅꯨꯄꯤ ꯃꯁꯥꯅꯒꯗꯤ ꯌꯥꯕ ꯅꯠꯇꯦꯗ ꯍꯩꯃꯥ ꯅꯪꯅ ꯍꯥꯏꯕꯗꯤ ꯌꯥꯔꯛꯇ꯭ꯔꯤꯕ ꯅꯨꯄꯤꯗꯣ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯝꯗꯣꯏ ꯃꯥꯟꯗꯦꯕꯨ ꯑꯣꯏꯗꯤ ꯃꯥ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕꯤꯅꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯃꯁꯛꯅ ꯃꯤꯒꯤ ꯃꯒꯨꯟ ꯌꯦꯡꯗꯕ ꯅꯨꯄꯤꯅꯤ ꯑꯗꯣ ꯑꯩꯅ ꯀꯣꯃꯦꯟ ꯈꯔ ꯊꯦꯡꯅꯈꯤ ꯅꯨꯄꯤꯗꯣ ꯃꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯣ ꯋꯥ ꯀꯩꯁꯨ ꯂꯣꯠꯇ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯃꯥ ꯃꯧꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯂꯦꯅꯥ ꯆꯤꯡꯁꯥꯡꯉꯥꯟꯕꯗ ꯏꯉꯛꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯅ ꯂꯩꯅ ꯅꯪꯅ ꯅꯨꯡꯁꯤꯔꯤꯔꯣ ꯅꯪꯒꯤ ꯕꯔꯊꯗꯦꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯃꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯨꯄꯥꯗꯣ ꯀꯦꯕ ꯃꯃꯤꯡꯅ ꯁꯨꯍꯦꯟ ꯀꯧꯒꯨꯝ ꯇꯧꯈꯤꯕꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯗꯤꯚꯣꯔꯁ ꯑꯗꯨꯝ ꯇꯧꯅꯈ꯭ꯔꯦꯗ ꯑꯣ ꯕꯦꯂꯥꯒ ꯁꯨꯍꯦꯟꯒꯁꯨ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ ꯑꯩꯁꯨ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯆꯠꯂꯨꯏ ꯑꯣ ꯑꯗꯣ ꯁꯤꯔꯣ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯍꯣꯏ ꯁꯤꯗꯤ ꯐꯣꯟꯗ ꯑꯗꯨꯝ ꯁꯥꯟꯅꯔꯁꯨ ꯌꯥꯕꯁꯤꯗ ꯍꯦꯂꯦꯅꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯈꯨꯝꯂꯛꯏ ꯐꯣꯟꯗ ꯁꯥꯟꯅꯕꯕꯨꯗꯤ ꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯋꯦꯇꯔꯅ ꯄꯨꯊꯣꯔꯛꯇꯨꯅ ꯐꯖꯅ ꯊꯝꯂꯔꯦ ꯑꯅꯤꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥꯔꯤ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯋꯦꯇꯔꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯩ ꯌꯥꯏꯆꯠꯁꯨ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯅ ꯇꯥꯏ ꯀꯨꯏꯗ꯭ꯔꯦ ꯃꯥꯒꯤꯗꯤ ꯕꯥꯔꯇꯣꯟ ꯌꯧꯔꯛꯑꯅꯤ ꯅꯪꯒꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯑꯩꯒꯤꯁꯨ ꯀꯨꯏꯔꯔꯣꯏꯗ ꯏꯃꯥ ꯕꯕꯥꯅ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯂꯒꯦꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨꯗꯤ ꯃꯧꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ
ꯃꯧꯗꯨꯅꯤ ꯍꯥꯏꯅꯕ ꯆꯠꯇꯣꯏꯁꯦ꯫ ꯉꯁꯤ ꯆꯨꯡꯁꯥꯉꯥꯟꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯦꯂꯦꯅꯥꯗꯤ ꯏꯉꯛꯇ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯦꯂꯦꯅꯥꯅ ꯉꯛꯂꯤꯕꯗꯨ ꯈꯪꯂꯗꯨꯅ ꯆꯨꯡꯁꯥꯉꯥꯟꯕꯅ ꯃꯈꯥ ꯇꯥꯏ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯧ ꯑꯃꯕꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯑꯌꯥꯕ ꯄꯤꯗ꯫ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯒꯁꯨ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯌꯥꯝ ꯐꯩ꯫ ꯑꯗꯣ ꯃꯧꯗꯨ ꯂꯧꯔꯒ ꯅꯪꯕꯨ ꯃꯌꯥꯝꯅ ꯐꯖꯅ ꯉꯥꯡꯅꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯦ꯫ ꯃꯌꯥꯝꯅ ꯅꯪꯉꯣꯟꯗ ꯊꯝꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯃꯌꯦꯡ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ, ꯑꯩꯒꯤꯗꯤ ꯃꯥ ꯐꯪꯍꯧꯔ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯖꯤꯛ ꯅꯣꯛꯂꯛꯏ ꯆꯨꯡꯁꯥꯉꯥꯟꯕꯗꯣ꯫ ꯍꯦꯂꯦꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ, ꯋꯥꯗꯤ ꯃꯈꯥ ꯇꯥꯗꯦ꯫ ꯃꯄꯨꯛꯅꯤꯡꯗꯗꯤ ꯇꯨꯃꯤꯟ ꯁꯣꯟꯖꯩ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯗꯤ ꯅꯐꯝꯗ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯍꯥꯏꯔꯨꯔꯒ ꯅꯪꯅ ꯈꯪꯕꯤꯒꯗꯧꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ ꯑꯌꯦꯠꯄ ꯄꯤꯕꯗꯨꯁꯨ ꯑꯩꯅ ꯄꯥꯝꯗꯦ꯫ ꯆꯪꯂꯩ ꯁꯅꯥꯗꯨ ꯂꯟꯂꯩꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯆꯨꯡꯁꯥꯉꯥꯟꯕꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯁꯥꯎꯅꯤꯡꯅ ꯃꯇꯥꯔꯣꯏ ꯑꯁꯤꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯂꯟꯂꯩꯃꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯅꯣꯛꯄꯗꯨꯗ ꯆꯪꯂꯩ ꯁꯅꯥ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯅꯣꯛꯏꯗꯨꯕꯣ? ꯁꯤꯗ ꯀꯩ ꯅꯣꯛꯅꯤꯡꯕ ꯌꯥꯎꯒꯦ? ꯅꯨꯡꯁꯤ ꯈꯨꯍꯥꯏꯗꯣ ꯅꯨꯄꯥ ꯌꯥꯝ ꯊꯤꯟꯊꯣꯛꯏꯃꯤ꯫ ꯑꯣ, ꯅꯨꯡꯗꯥꯡꯗ ꯅꯨꯄꯤ ꯀꯧꯊꯣꯛꯑꯒ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕ ꯅꯨꯄꯥꯁꯦ ꯅꯨꯄꯥ ꯊꯣꯛꯄ ꯀꯧꯕ꯭ꯔꯣ? ꯑꯗꯨꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦꯗ, ꯃꯥꯒꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯈꯨꯍꯥꯏꯁꯦ ꯑꯇꯩ ꯅꯨꯄꯥ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯇꯣꯉꯥꯟꯅ ꯇꯥꯕꯁꯤꯗꯅꯤ ꯑꯩꯅ ꯂꯩ ꯍꯥꯏꯔꯤꯁꯦ꯫ ꯑꯉꯧꯕꯅꯦ ꯑꯉꯧꯕ, ꯐꯤꯜꯝ ꯀꯨꯝꯃꯟꯗꯅ ꯉꯥꯎꯔ ꯃꯥꯜꯂꯦ ꯂꯣꯏꯅ꯫ ꯑꯗꯣ ꯅꯪ ꯃꯉꯣꯟꯗ ꯌꯥꯊꯣꯛꯈ꯭ꯔꯣꯅ꯫ ꯂꯟꯂꯩꯃ, ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯦ, ꯃꯧꯅꯦ ꯃꯧ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯥꯝꯃꯨꯡꯒ ꯂꯩꯃꯤꯟꯅꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯅꯪ ꯇꯥꯃꯣ ꯉꯥꯟꯕꯗ ꯂꯩꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ꯫ ꯑꯩꯒ ꯃꯥꯒ ꯌꯦꯡꯅꯕꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅ ꯅꯣꯛꯏ꯫ ꯃꯥꯅ ꯄꯥꯈꯪꯅꯤ, ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯁꯛꯅꯥꯏꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯧ, ꯑꯗꯨꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯌꯥꯔꯔꯣꯏꯗꯕ ꯃꯧ꯫ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯍꯥꯛꯅ ꯃꯧ ꯑꯃ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯁꯅꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯈꯟꯖꯤꯟꯒꯅꯨ꯫ ꯇꯥꯃꯣ ꯉꯥꯟꯕ ꯃꯁꯥꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤ꯫ ꯑꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯣꯏꯌꯦ꯫ ꯎꯟꯁꯥꯅ ꯀꯨꯞꯄ ꯃꯤꯑꯣꯏꯕꯅꯤ, ꯆꯨꯟꯕꯥꯜꯗꯅ ꯑꯃ ꯊꯃꯣꯏꯗꯅ ꯑꯃ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯥ ꯈꯛꯀꯤ ꯑꯄꯥꯝꯕꯗꯨꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯔꯨꯏ꯫ ꯂꯟꯂꯩꯃ ꯃꯈꯥ ꯇꯥꯅ ꯀꯣꯏꯊꯣꯛꯇꯨꯅ ꯍꯥꯏꯒꯦ ꯈꯟꯗꯦ, ꯃꯔꯝꯗꯤ ꯀꯣꯏꯊꯣꯛꯅ ꯍꯥꯏꯅꯕꯒꯤ ꯑꯌꯥꯕꯁꯨ ꯆꯨꯡꯁꯥꯉꯥꯟꯕꯅ ꯄꯤꯗꯦ꯫ ꯑꯗꯨꯅ ꯋꯥꯗꯨ ꯁꯝꯖꯤꯜꯂꯛꯏ꯫ ꯁꯅꯥ, ꯅꯪꯕꯨ ꯃꯧꯅꯦ ꯈꯟꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯇꯥꯃꯣ ꯉꯥꯟꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯃꯇꯝ ꯑꯃꯗꯗꯤ ꯅꯪ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯁꯨ ꯑꯗꯨꯈꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯏꯃꯨꯡ ꯑꯣꯏꯗꯕꯅꯤ꯫ ꯆꯪꯂꯩ ꯁꯅꯥꯗꯨ ꯇꯨꯃꯤꯟ ꯂꯩ, ꯄꯥꯈꯨꯝ ꯄꯤꯗꯦ꯫ ꯂꯟꯂꯩꯃꯁꯨ ꯃꯈꯥ ꯇꯥꯏ꯫ ꯀꯩꯒꯨꯝꯕ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯌꯥꯎꯀꯣ꯫ ꯍꯟꯗꯛꯇꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯐꯠ ꯈꯨꯝꯂꯛꯏ꯫ ꯂꯟꯂꯩꯃ, ꯑꯩꯁꯦ ꯃꯧꯅꯤ, ꯃꯧ꯫ ꯍꯣꯏꯕ, ꯑꯗꯣ ꯅꯪ ꯃꯧꯅꯦ ꯈꯪꯅ ꯈꯪꯅ ꯃꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯍꯥꯏꯅꯕ ꯂꯥꯛꯂꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯌꯥꯎꯀꯣ꯫ ꯆꯪꯂꯩ ꯁꯅꯥꯗꯨ ꯋꯥꯗꯨ ꯃꯈꯥ ꯁꯝꯊꯅꯤꯡꯗ꯭ꯔꯗꯨꯅ ꯐꯠ ꯁꯝꯖꯤꯜꯂꯛꯏ꯫ ꯌꯥꯔꯁꯦ, ꯉꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯦ꯫ ꯂꯟꯂꯩꯃꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯁꯨꯍꯦꯟ, ꯕꯦꯂꯥ ꯑꯃꯗꯤ ꯁꯥꯟꯇꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ꯫ ꯍꯦꯂꯦꯅꯥꯅ ꯇꯝꯂꯛꯄꯗꯒꯤ ꯆꯨꯡꯁꯥꯉꯥꯟꯕꯅ ꯆꯪꯂꯩ ꯁꯅꯥꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯒꯤ ꯋꯥꯗꯨ ꯕꯦꯂꯥꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯂꯦꯞꯂꯒ, ꯏꯆꯦ ꯆꯪꯂꯩ ꯁꯅꯥꯗꯣ ꯐꯤꯜꯝ ꯀꯨꯝꯕ ꯆꯨꯡꯁꯥꯉꯥꯟꯕꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯥꯟꯇꯤ ꯑꯃꯗꯤ ꯁꯨꯍꯦꯟ ꯆꯥꯔꯝꯕ ꯆꯥꯛꯇꯨ ꯈꯪꯂꯦꯞ ꯂꯦꯞꯂꯒ ꯕꯦꯂꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯕ ꯕꯦꯂꯥꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯤꯌꯦ꯫ ꯆꯨꯡꯁꯥꯉꯥꯟꯕ ꯃꯁꯥꯅ ꯏꯃꯥꯟꯅꯕꯤ ꯍꯦꯂꯦꯅꯥꯗ ꯍꯥꯏꯔꯝꯕꯗꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯝꯃꯛꯄꯅꯤ꯫ ꯍꯦꯂꯦꯅꯥꯅ ꯆꯪꯂꯩ ꯁꯅꯥ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯍꯥꯏꯁꯦ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯇꯥꯛꯊꯣꯛꯏꯔꯣ?
Nate nate, aina ka tauba nate. Chungsangan bana hairamba mali. Mana nungshiriba maudo noigi namanabidu ka punna nangi birthday lakminaba. So hen haibadugi magi nupini. Hojikti divorce tongnarabanina mana soina lawgani haye. Picture ki sukiyaroida. Adugi sumathakta. Chungsangan bana tawribado picture bu mapamda leire haidana. Ushi thawaidana tawrini. Santi na makha tai. Nupaduna Changlei Sanagi maramda kaisu khangdadana tawrine. Hayengne mama oiba yaroina khanglakpa matamda masu khongphamdo handokhinida. Aduga nupadugi imung manungnasu machapa khangaduna mauloba haibase kaisu kiyaroi. Adudi aisu khangdre. Adubu nupi masani yadragasu namdana lawni hayena haibani. Moigi mung manungnasu Changlei Sanabu mawaijaragasu machagi mamauni hainaba chatkani kaina ka haimali. Wahaido tabada Santi kumpham khangde tumin lei. Suhen sudo mangai masada karino khangde khambanba sauningba ma phauраklami. Anidogi matawadoda belasu khanglami. Adubu kemta haide. Somda chungsangan basu numidangi mathaw amu oina Changlei Sanagi thongalda leiri. Pocketagi phone do lauthoklaga nupi mangonda call tawseli. Changlei Sana magi phamungda phambo hipoi tawraga novel ama paduna leirambani. Adubu magi mobile do khinglakpaduda novel parambadu leplaga lakliba call adu kanagino haini yengi. Misaktu ubada machin tumthoi. Aduga lakliba call do fatkak thali. Somda chungsangan badi Changlei Sanana call kak thalakpaduda noi. Nokna amuksu hanjina call tawseli. Adubu handaksu chap manana adum kak thalai. Upai leiroi khangbadagi message ama bhat thajeli. Aina nungsi haibasi nang thajadrabanina koigi ma babado noidu puna tharagi. Message to ubada Changlei Sanadi hena sauningkre. Mabu shittadana asi yauna hairaklibani haina khankre. Aduna phamungdagi saunu kumthare. Numidang oiragasu wa chap chabi amadi ngangnarage khanduna phi ama sathian silaga magi kadagi thoklei. Imungda leiriba mama mapa khanghanda ongthang makhol thokhanda thoklakpani. Yumjawgi thongadasu hangdoklaga mapana thoklei. Pungsu nipan henjin khrabani. Yamna thengbomak natribanina Changlei Sanado thongal tamna thoklaklaga gate makhol thokhanda hangdoi. Mana makhol thokhanda tapna hangjaragasu chungsangan banadi gari manungda phamna gate hanglakliba adu urami. Gate hanglakliba mi adusu kana oiramgadawunu khanna nahakti langtakne. Machindasu tapna soli. Aina oihaningi soiramadi onthokna phakranida. Changlei Sanasu lambi nakietu haifet yenglaga thoglei. Changlei Sana ubada chungsangan ba maithongdu nokfet tawjai. Changlei Sanasu nupasigi manakta gamgam chungsilei. Adubu nupi mani yawraktrigai nupa mana garidagi kumtharaklaga khongkap ama ani thangjanba haurei. Changlei Sanado secchangsilaklaga nupa sida yenglaga sauna hairaklami. Nang nupa bisa kaino ibu ipamda lei haiduna nang nibu shitribra. Changlei Sanana tawrakliba mawong asida chungsangan bado inga khekngai. Wahai ama phawba haida tingak yengduna lei. Changlei Sanasu khonjal di hauda yam sauningna adumak makhatai. Kaigina nang natumin leirise. Phone dadi thongna yam phakinaine. Hayuni nangise ibu sitadan tawriro natraga. Chungsangan ba handang mukti tapna. Nati aina nangbu sitadan tawba nati. Aina ngasi tawriba singasidi nangbu nungsiman bagini. Ay simong ni mo. Chungsangan ba kemta thawasada. Mauda nungsida yade haiba leibro. Sengna aibu mauni haiduna nangna hanthani yenglibra. Nang adumain haigano adumna su khangano. Maramdi aina nangbu hanthani yengkiba leite. Punsigisu yenglo. Ai nangbu thamoshina nungsi. Nanggaiga luhonglase. Se nang yaro. Changlei Sana nupa mangwanda manaba tanduna nungsa sormapi mo hondoklaga wado samjile. Aina dadapu yamni kai khumna chabani. Adubu kai khumnaribase manghanaba sinbiragano. Wahayse hairamlaga mamaidu leithoklaga mayamda chagnaba tawrei Changlei Sanado. Tanjado chungsangan bana manghande.
ꯆꯪꯈꯤꯒꯦ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯪꯈꯤꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯁꯦ ꯇꯥꯔꯒ ꯅꯪ ꯆꯪꯈꯣ꯫ ꯆꯪꯂꯩꯁꯅꯥ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯅꯨꯄꯥꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ꯫ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯅꯪꯅ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨ꯫ ꯆꯪꯂꯩꯁꯅꯥ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯅꯨꯄꯥꯁꯤꯅ ꯃꯈꯨꯠ ꯈꯨꯗꯥꯡ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯂꯒ ꯑꯗꯨꯃꯛ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯨ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯩꯅ ꯐꯖꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯗ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯇꯝꯊꯤꯕ ꯁꯥ ꯃꯈꯜ ꯑꯃ ꯑꯣꯜꯂꯛꯀꯅꯤ, ꯅꯪ ꯃꯁꯤꯃꯁꯨ ꯈꯪꯉꯨ꯫ ꯆꯪꯂꯩꯁꯅꯥꯗꯨ ꯁꯥꯎꯅꯤꯡꯕꯗꯣ ꯐꯥꯊꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯆꯤꯡꯁꯥꯡ ꯉꯥꯟꯕꯒꯤ ꯈꯖꯥꯏꯗ ꯈꯨꯕꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯒꯅꯤ ꯁꯤꯔꯥ? ꯍꯣꯏ, ꯅꯪ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ, ꯃꯤꯌꯥꯝꯅ ꯏꯖꯠ ꯋꯥꯡꯅ ꯊꯝꯂꯤꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯒ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯪꯅ ꯉꯥꯡꯂꯤꯕꯅꯤꯅꯦ꯫ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯒꯁꯨ ꯃꯇꯨꯡꯗꯗꯤ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯈꯔ ꯈꯟꯊꯕꯤꯌꯨ꯫ ꯑꯩꯕꯨ ꯅꯨꯄꯤꯅꯤ, ꯇꯨ ꯁꯣꯜꯂꯤ, ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯣꯝꯅ ꯍꯦꯟꯖꯤꯟꯕ ꯌꯥꯅꯤ ꯍꯥꯏꯅꯁꯨ ꯅꯪꯅ ꯈꯟꯒꯅꯨ꯫ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯒꯗꯤ ꯃꯤꯌꯥꯝꯅ ꯑꯗꯣꯝꯗ ꯊꯝꯅꯔꯤꯕ ꯊꯥꯖꯕ, ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯤ ꯆꯪꯂꯩꯁꯅꯥꯅ ꯈꯨꯕꯥꯛꯅ ꯊꯥꯔꯛꯂ ꯐꯥꯎꯕ ꯑꯁꯥꯎꯕ ꯀꯔꯤꯁꯨ ꯎꯠꯂꯝꯗꯦ꯫ ꯄꯥꯏꯁꯤꯜꯂꯕ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯗꯣꯛꯇꯦ꯫ ꯑꯗꯨꯃꯛ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯗꯨꯅ ꯂꯩ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯇꯞꯊꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯑꯩꯁꯦ ꯃꯧꯅꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯐꯖꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯁꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯅꯨꯄꯥ ꯑꯃꯗꯤ ꯀꯩꯁꯨ ꯏꯈꯟ ꯈꯟꯗ ꯏꯔꯦꯝ ꯂꯦꯝꯅ ꯍꯦꯛ ꯈꯨꯝꯗꯣꯔꯛꯏ꯫ ꯅꯪꯒꯤ ꯈꯨꯗꯥꯡꯁꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯣ꯫ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯂꯝꯈꯥꯏꯗ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯅꯪꯕꯨ ꯅꯗꯣꯝ ꯇꯔꯛ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯣꯏ꯫ ꯍꯣꯏ, ꯑꯩ ꯈꯪꯉꯤ ꯅꯪ ꯃꯧꯅꯤ ꯍꯥꯏꯕ, ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯂꯝꯍꯦꯜꯂꯕ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯂꯨꯔꯦ꯫ ꯑꯩꯒꯤ ꯍꯪꯂꯕ ꯊꯃꯣꯏ ꯑꯁꯤꯒꯤ ꯃꯄꯨ ꯅꯪꯅ ꯑꯣꯏꯍꯟꯅꯤꯡꯂꯨꯔꯦ꯫ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯄꯨꯁꯨ ꯑꯩꯅ ꯑꯣꯏꯅꯤꯡꯂꯨꯔꯦ꯫ ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯕꯒꯤ ꯑꯌꯥꯕꯗꯣ ꯅꯪꯅ ꯄꯤꯅꯤꯡꯗꯕ ꯅꯠꯇ꯭ꯔꯥ? ꯍꯥꯏꯌꯨ, ꯅꯪꯅ ꯄꯤꯅꯤꯡꯗꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯆꯪꯂꯩꯁꯅꯥ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯁꯤꯟꯊꯥ ꯄꯦꯟꯗꯅ ꯋꯥꯀꯠꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕꯁꯦ? ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗ ꯂꯝꯂꯥꯟꯕ ꯃꯤꯁꯛꯀ ꯂꯩꯕꯁꯦ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯠꯅꯗꯦ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯦ, ꯑꯩꯁꯦ ꯃꯧꯅꯦ, ꯃꯧ꯫ ꯅꯨꯡꯁꯥ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯏ꯫ ꯍꯣꯏ, ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯂꯩ꯫ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯍꯧꯗꯗꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯈꯤꯕꯁꯦ ꯇꯁꯦꯡꯅ ꯑꯩ ꯌꯥꯝ ꯂꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯍꯟꯗꯛꯃꯨꯛꯁꯨ ꯊꯥꯗꯣꯔꯛꯇꯦ꯫ ꯃꯃꯤꯠ ꯏꯔꯥ ꯏꯍꯧꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯊꯥꯖꯗ꯭ꯔꯒꯗꯤ ꯅꯪꯅ ꯊꯥꯖꯅꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ? ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯃꯤꯠꯄꯥꯟꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤ ꯃꯔꯤ ꯈꯔ ꯆꯤꯟꯊꯔꯛꯏ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯒ ꯑꯩꯒ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯗꯗꯥꯒꯤ ꯑꯃꯛꯄ ꯌꯥꯎꯗꯅ ꯇꯁꯦꯡꯅ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯑꯃꯨꯕ ꯈꯥꯂꯤ ꯇꯩꯁꯤꯟꯕ ꯄꯥꯝꯗꯦ꯫ ꯗꯗꯥꯒꯤꯗꯃꯛꯇꯗꯤ ꯇꯁꯦꯡꯅ ꯂꯥꯛꯐꯝ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯤꯕ ꯂꯩꯁꯥꯕꯤ ꯑꯃꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯒꯗꯧꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯁꯦꯡꯂꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯕ ꯄꯥꯝꯃꯤ꯫ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯄꯨꯁꯨ ꯑꯣꯏꯅꯤ꯫ ꯑꯩꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯕ ꯃꯇꯝ ꯑꯗꯨꯗ ꯊꯃꯣꯏꯅ ꯈꯣꯏꯗꯥꯅ ꯅꯨꯡꯁꯤꯖꯕꯤ ꯅꯪꯒꯤ ꯅꯊꯥꯗ ꯂꯩꯔꯒ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯑꯩꯅ ꯊꯥꯗꯣꯛꯄ ꯄꯥꯝꯃꯤ꯫ ꯑꯩꯁꯦ ꯀꯥꯟꯅꯗ꯭ꯔꯕ ꯎ ꯄꯥꯝꯕꯤꯅꯤ, ꯀꯥꯟꯅꯗ꯭ꯔꯕ ꯎ ꯄꯥꯝꯕꯤ, ꯆꯥꯅꯐꯝ ꯂꯩꯇ꯭ꯔꯕ ꯎ ꯄꯥꯝꯕꯤꯅꯤ, ꯃꯍꯩ ꯄꯥꯜꯂꯔꯣꯏꯗꯕ ꯎ ꯄꯥꯝꯕꯤꯅꯤ꯫ ꯎ ꯑꯁꯤꯅ ꯀꯪꯂꯛꯂꯕ ꯃꯇꯝꯗ ꯁꯤꯡ ꯑꯣꯏꯕ ꯅꯠꯇꯅ ꯀꯥꯟꯅꯐꯝ ꯈꯪꯂꯔꯣꯏꯗꯕꯤ ꯎ ꯄꯥꯝꯕꯤꯅꯤ ꯑꯩꯗꯤ꯫ ꯅꯪꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯎ ꯄꯥꯝꯕꯤ ꯅꯠꯇꯦ꯫ ꯃꯍꯩ ꯄꯥꯟꯗꯕ ꯎꯄꯥꯜ ꯈꯨꯗꯤꯡꯃꯛ ꯀꯥꯟꯅꯗ꯭ꯔꯕ ꯆꯥꯅꯐꯝ ꯈꯪꯗ꯭ꯔꯕ ꯎꯄꯥꯜꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ꯫
ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯍꯩ ꯄꯥꯝꯂꯤꯕꯅꯣ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯕ ꯉꯝꯒꯅꯤ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯑꯩ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯁꯤꯜꯂꯒꯦ ꯁꯦ ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯅ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯎꯕ ꯑꯩ ꯑꯗꯨꯝ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯕꯒꯤ ꯍꯛꯇꯨꯃꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯕꯤꯌꯨꯀꯣ ꯁꯦꯡꯂꯕ ꯄꯨꯟꯁꯤꯁꯦ ꯈꯨꯠꯀ ꯈꯨꯠ ꯁꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯆꯪꯂꯩꯁꯅꯥ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯃꯧ ꯑꯣꯏꯕꯗ ꯅꯠꯇꯅ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯑꯣꯏꯕ ꯌꯥꯔꯔꯣꯏꯗꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯅ ꯗꯗꯥꯒꯤ ꯈꯣꯡꯐꯝ ꯑꯗꯨ ꯍꯣꯡꯗꯣꯛꯄꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯦ ꯐꯤꯕꯝꯁꯤꯅ ꯁꯤ ꯌꯧꯔꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯥꯅ ꯅꯨꯄꯤ ꯑꯃꯕꯨ ꯃꯇꯝ ꯀꯌꯥꯗꯒꯤ ꯅꯨꯡꯁꯤꯖꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯂꯝꯂꯦ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯆꯤꯡꯁꯥꯡꯉꯥꯟꯕ ꯅꯨꯄꯥ ꯑꯣꯏꯖꯔꯒꯁꯨ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯃꯥ ꯀꯞꯇꯦ ꯀꯞꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡꯗꯨ ꯑꯩꯁꯨ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯉꯤꯅ ꯃꯔꯝꯁꯤꯡꯁꯦ ꯈꯪꯂꯨꯕꯗꯒꯤꯁꯨ ꯑꯩꯅ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅꯁꯨ ꯅꯪꯕꯨ ꯃꯃꯥ ꯑꯣꯏꯅꯤꯡꯕ ꯐꯥꯎꯈꯤꯕꯅꯤ ꯃꯃꯥ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯃꯆꯥ ꯄꯣꯛꯂꯤꯕ ꯅꯨꯄꯤ ꯈꯛꯇꯅ ꯃꯃꯥꯔꯣ ꯃꯆꯥ ꯌꯥꯎꯗ꯭ꯔꯕ ꯑꯁꯦꯡꯕ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟꯗꯨꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯖꯗ꯭ꯔꯕ ꯅꯨꯄꯤꯗꯨꯗꯁꯨ ꯆꯦꯟꯕꯅꯤ ꯑꯗꯨꯒ ꯄꯣꯛꯆꯕ ꯏꯆꯥ ꯈꯛꯇꯅ ꯏꯆꯥ ꯅꯠꯇꯦ ꯌꯣꯛꯆꯕꯁꯨ ꯏꯆꯥꯅꯤ ꯆꯪꯂꯩꯁꯅꯥꯁꯨ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯐꯥꯎꯕ ꯈꯪꯂꯝꯕ ꯑꯁꯤꯗ ꯉꯛꯆꯥꯅꯩ ꯑꯗꯨꯒ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯕ ꯃꯇꯧ ꯎꯠꯄꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯐꯥꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯗꯥꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯅꯆꯟꯅ ꯑꯄꯦꯟꯕ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯆꯤꯟꯗ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯊꯃꯣꯏꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯝ ꯍꯦꯛꯇ ꯊꯥꯖꯒꯅꯤ ꯑꯗꯨꯅ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯋꯥ ꯃꯔꯛ ꯊꯠꯆꯤꯜꯂꯒ ꯍꯥꯏꯔꯛꯏ ꯆꯤꯟꯗ ꯍꯥꯏꯗꯅ ꯊꯕꯛ ꯂꯣꯏꯅ ꯎꯠꯂꯛꯑꯒꯦ ꯏꯃꯥ ꯕꯕꯥꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅ ꯍꯥꯏꯅꯕ ꯂꯥꯛꯍꯜꯂꯒꯦ ꯃꯔꯝꯗꯤ ꯑꯩ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯤꯁꯨ ꯑꯩꯅ ꯊꯥꯛ ꯋꯥꯡꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯨꯕꯨ ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯕꯨꯗꯤ ꯅꯆꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏꯗꯒꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯄꯥꯏꯁꯤꯜꯂꯤꯕ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯏ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯑꯊꯤꯡꯕ ꯄꯤꯗꯦ ꯆꯪꯂꯩꯁꯅꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯄ ꯍꯧꯈꯤ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯠ ꯍꯥꯏꯔꯛꯏ ꯃꯣꯡ ꯍꯥꯗꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯟꯈꯤꯕꯒꯤꯗꯃꯛ ꯑꯩꯕꯨꯗꯤ ꯉꯛꯄꯤꯌꯨ ꯅꯨꯄꯥꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯈꯥ ꯇꯥꯏ ꯑꯗꯨꯕꯨ ꯆꯪꯂꯩꯁꯅꯥ ꯅꯪ ꯋꯥꯈꯜ ꯑꯃꯨꯛꯇꯪꯗꯤ ꯃꯨꯟꯅ ꯈꯟꯊꯈꯣ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯊꯥꯔꯛꯀꯅꯤ ꯃꯗꯨꯗ ꯅꯪ ꯅꯁꯥꯅ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨ ꯃꯔꯝꯗꯤ ꯃꯁꯤꯗ ꯅꯪꯅ ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯅꯪꯗꯤ ꯑꯩꯅ ꯐꯥꯔꯒ ꯂꯧꯒꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯜꯂꯨ ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯦꯝꯅ ꯂꯨꯍꯣꯡꯕ ꯅꯠꯇ꯭ꯔꯒ ꯐꯥꯔꯒ ꯂꯨꯍꯣꯡꯕ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯑꯄꯥꯝꯕ ꯑꯃꯗꯤ ꯈꯜꯂꯨ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈ꯭ꯔꯒ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯌꯥꯡꯅ ꯊꯧꯈꯤ ꯆꯪꯂꯩꯁꯅꯥꯁꯨ ꯅꯨꯄꯥꯁꯤꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯍꯧꯏ ꯑꯗꯨꯕꯨ ꯀꯨꯏꯅ ꯄꯟꯊꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯇꯦ ꯊꯨꯅ ꯌꯥꯡꯅ ꯒꯦꯠ ꯂꯣꯟꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯀꯥꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯂꯛꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯆꯪꯂꯩꯁꯅꯥꯗꯨ ꯑꯗꯨꯗꯒꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯄꯥꯏꯁꯤꯜꯂꯕ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨꯗ ꯃꯤꯠꯐꯝꯗꯨ ꯊꯝꯂꯛꯏ ꯅꯨꯄꯥ ꯃꯥꯅ ꯀꯟꯅ ꯄꯥꯏꯁꯤꯟꯈꯤꯕꯅ ꯈꯨꯗꯥꯡ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯈꯥꯝꯗꯦꯛꯏ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯆꯪꯂꯩꯁꯅꯥ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯑꯩꯕꯨ ꯊꯥꯖꯔꯁꯤꯔꯥ ꯐꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯁꯨ ꯑꯩꯗꯤ ꯃꯧꯅꯤ ꯅꯪꯅ ꯄꯥꯈꯪ ꯈꯦꯠꯅꯕ ꯌꯥꯝꯅ ꯂꯩꯗ ꯃꯤꯅ ꯅꯣꯛꯅꯒꯗꯧꯕ ꯊꯤꯅ ꯉꯥꯡꯅꯒꯗꯕ ꯊꯕꯛꯁꯨ ꯑꯩ ꯇꯧꯕ ꯄꯥꯝꯗꯦ